अहानबदा मरोइबा पाव चीफ मिनिस्टर ना लमथादुना हर घर तिरंगा के सरुक अमा ओइना मणिपुर मेगा मैराथन पांगथोखरे। अथौबा सिंहना थवाइना पोंथापीदुना थंबीरंबा निंगतंबा अखोई पुन्ना ngakminasi haina GLP लीडर ओक्रम इबोबिना फोंदोखरे। काक्सिंग पुलिस कमांडर टीम ना मियोय मरीगा कोनना मसिंग यामलबा WY कैबिनेट फागतपा ngamkhre। अमदी हौखिबा पुंग कुनमरीदा नौना कोविड-19 पॉजिटिव ओइबा मियोय लिसिंग तरा तरुक चौंगागा हुंफुमाथोय थेनाख्रे मियोय निफुमापना लैखिद्रे। खुरुमजरी नुमिदांग वाइरंगी पोनी टीवी मणिपुरी पाव मीडिंग ताबिरिबा पुनमपु लकी तखेलंबमना तरामना ओक्चरी हौजेक पाव संदोकना पिजरी। भारतीय जनता पार्टी मणिपुर प्रदेश ना आजादी का अमृत महोत्सव का मरी लेना हर घर तिरंगा थौरंगी सरुक अमा ओइना मेगा मैराथन अमा पांगथोखरे। चीफ मिनिस्टर एन बीरेन मेगा मैराथन अदु बिष्णुपुर डिस्ट्रिक्ट की माइबम लोट पचिंगदगी लमथाखी अदुगा खुमल लंपाक हॉकी स्टेडियम दा लोइशिनखी। लमजेल अदुदा नुपा नुपी पुन्ना मियोय लिसिंग अनि रोमना सरुक याखी। माइबम लोट पचिंगदा पांगथोखिबा लमथाबगी थौरमदा बीजेपी मणिपुर प्रदेश की प्रेसिडेंट ए सरदा मिनिस्टर TH बिशोरजीत के गोविंदास वांगखेमचा एस राजेन एल सुसिंद्रो TH बसंता लेट पाव हाउकिप नेमचा किपगेन MLA कराम श्याम KH इबोमचा SKB अमदी बीजेपी मणिपुर प्रदेश की थौमी कयाना चिंगबना सरुक याखी। थौरम अदुदा वांगांगलदुना चीफ मिनिस्टर एन बीरेना इंडियाना निंग तमलकपा चही 34 सुरकपगी थौरमदा हर घर तिरंगा की मनुंग चन्ना मणिपुर मियाम हुबना सरुक यादुना युमथोंग खुदिंगदा मचु अहुंगी फिरान चिंखतकनी हाइखी। इंडिया बु मपांगन कनबा लेबाग अमा ओहनबा अखोई खुदिंगना थौदांग लौमिनसी हाइना फोंदोखी। 1949 दा फॉर्मल मर्जर एग्रीमेंट की मखादा अखोई भारत की पार्ट अमा ओइखबनी अदुना मणिपुरी खुदिंगना दुमा भारत की आजादी का अमृत महोत्सव सही हुमुद्रा का मंगा सुरक्पा दु मनिंग खादमगे पालन सिदे कोई पाक्सना सरुक यारी अदुगा अखोई सुंसोय सोय भारतीय जनता पार्टी अमदी सरकार ना पुल्लगा लागिबा लाइक तरागो कोइदगिना तराग मंगा फावबा मणिपुर की लेरिबा युमथोंग खुदिंगदा हर घर तिरंगा की कैंपेन मखादा कोई पिरान चिबे। हुंफु तरामंगा सुबह इंडिपेंडेंस डे गा मरी लेना ऑल इंडियन नेशनल कांग्रेस की मखादा इंडिया की मफम पुंबदा पांगथोकनरिबा आजादी का गौरव यात्रा ngasisu मणिपुर प्रदेश कांग्रेस कमिटी ना थौबाल डिस्ट्रिक्ट कांग्रेस ऑफिस का पुन्ना सिंधुना वांगजिंगदगी वांगबन फावा खोंगचत चतुना पांगथोखरे। CLP की लीडर ओक्रम इबोबी MPCC की प्रेसिडेंट MLA के मेघचंद्र कांग्रेस MLA सिंह अमदी कांग्रेस पार्टी की थौमी कया सरुक यादुना चटखिबा खोंगचत अदुगी मांगोइनना खोंगजोम खेबा चिंगदा लैरिबा अथौबा सिंगी खुबमदा CLP लीडर ना लुचिंगदुना हाइकत लैकत तमलबा मतुंग पार्टी प्रेसिडेंट ना वांगजिंग कोदोमपोकपीदगी खोंगचत अदु लमथाखी। थौबाल DC गेट मामांग फावबा चतुरबा मतुंग वांगबंदा लोइशिनखी। खेबा चिंगदा अथौबा सिंगी मफमदा लैशु कत्तुना इकाई खुमनबा उल्लदुना CLP लीडर ओक्रम इबोबिना हाई इंडिया की फ्रीडम फाइटर्स सिंगी मनुंगदा सिंथानिंगाई ओइरबा नेताजी सुभाष चंद्र बोस की मोइरांगदा लैरिबा मितमदा लैकत्तुना इकाई खुमनारबा मतुंग मणिपुरदसु आजादी का गौरव यात्रा असि हौकिबा था असिगी मापनदगी हौदोक्तुना ngasi फावबा चथरकपनी। इंडिया अमदी मणिपुर की अपुनबगी सक्तम ngakminnasi लैखिद्रबा अथौबा सिंह अदुना थंबीरमलबा निंखा तमलंबा लेबाक असि अखोई पुनमकी इमा लेबाकनी हाइबसी अखोई पुनमकना ngakminnasi हाइना फोंदोखी। नेताजी सुभाष चंद्र बोस की मागी स्टेचुदा कोई लैकतना माउंदा इकाई खुमनबा उतपा हाइबा तारे मासी इंडिया की फ्रीडम फाइटर सिंगी मनुंगदा यामना मपुंसी सुप्रीम सैक्रिफाइस तौरिबा अदुम हेरो सिंगी मरक्ता अमनी अदना माबु अखोइना इकाई खुमनजरी।
India ki freedom fighters sing ma punsi kathok kharba mayam do maduda koi kok nonduna amadudagi hauraga koi pada trasi koi adum leptana adum satha jarpani mayam sena khangbirabani aduna mafam masisu British na Manipur amsung India lokhan masi iroi loiba Anglo British ki aroi ba lan thamni haiduna mayam na adum historian sing na haibi na ngasi pauda kongjong milan haiduna Anglo British ki aroi ba lan thamni British na Manipur amsung India si iroi loina lokhan kiban numituni Khongchat adubu lamtharaduna MPCC President Mega Chandrana hai INC gi leaders singna India ning tamba fangnaba hona ba laukiba thodang kaya adubu ning singduna ngasi humfutara mga suba Independence Day na lakpada Chauthok chaba khongchat asi chatpani Congress Party gi luchingba punamak saruk yaduna ningtamba fangnaba hotnabada thawai katkraba athoba singbu ningsingduna chatliba khongchat asina praja miyamna ngasimak thengnariba awa anakaya potchegi maman hengalak pagi awaba naharon singna thabak phangdabagi awaba hengalakpa GST wangkhalakpana maram oiduna praja singna thengnariba khudong chadaba kaya asi koina chattuna miyamga hakthengnana khangminnaba amasung punna langthen minnanaba pandam thamli haina phongdokhi Azadi ki Gaurav Jatra makha sathak koina ngasisu Bongjom War Memorial da athauba singi mafamda hailai kalamaba matung ngasisu Wangdin kadambok PCDG Congress ki karmi pram punamak doinana Hawan Block Congress Committee Hangabok Block Congress Committee ilusing basing karmi miyam yauraga ngasisu kun chatpagi program ngasi hawdok chari doinana aikhoigi pandam makhatana Zathariba aikhoigi pandam Azadi ki Gaurav Jatra Bharat ki Umra ka mga suwa Independence Day ka mari lenana sa phokjabagi khongchat asi arikma Indian National Congress ki leaders singna ningha tamba purakhibagi arikma sa phokpagi yamna nungaijabagi khongchat ni Kakching Commando na ngasi palengi Laimanai chingda laiba checkpoint ta achat awong check taubada miyoi anidagi kg tararom lumba WY tablet phare faraba miyoi ani adudi Saikolon Baifai Chahi Kunchamari Apokpa Thangpau Baifai Jion Beng More Part 4 Dagini Amadi T Hayes Khaljakham Baite Chahi Kuntra Apokpa Paunam Baite Guide Beng More Ward number 9 Dagini Makhoi Anina number Thadaba Gypsy Ama Thauduna Technopal Lomdagi Lakpada Palenda Fabani Makhoi Ani Dagi Sen Oina Lupa Lak Ama Lising Kun Mangasu Pagatki Makhoi Ani Faraba Potlam Sing Aduga Makhataba Wahang Pahong Chathanaba Kakching Police Station da Sinakre Kakching Police Kangbu Amana Kakching Commando gi Matenga Loinana Ngarang Nungthil Pung Ani Khara Helakpada Palengi Laimanai Chingjinda Achat Awong Check Taubada Gari Macha Tongduna Lakpa Miyoi Ani WY Tablet Gram Chanipanga Kuntra Mangaga Kwanana Fare Faraba Miyoi Ani Adudi Tong Mintang Haukip Chahi Kunmari Apokpa Paumang Haukip Kongkhang Village Sandel District Amadi Letkosai Kongsai Chahi Taramapan Apokpa Holkolun Kongsai New Sangjang Village Sandel District Manipur Makhoi Ani Faraba Port Singa Loinana Kakching Police Station da Sinakre Humfutara mga suba Independence Day gamari lainana Bharat ki mafam khudingda pangthok na bagum Jiribam District tasu Ajadika Amrit Mahasab ki saruk ama oina Har Ghar Tiranga gi campaign pangthok li haina Jiribam gi Deputy Commissioner W Malingamba Chenglaina Phongdorakli Mahakna makhatana hai Government Private School amadi yumda Bharat ki Firan Singh Paihangani Jiribam District ki oina humfutara taruk suba Independence Day gi thoram Jiribam Higher Secondary Mission gi awareness campaign ama oina kilometer mangarom sangba rally ama pasoi part 1 part 2 Tabungkhok Junior Primary School Makhalekai amadi N Bijit Higher Secondary School Makhalekai da chatkibaga loinana firan lising ani romsu Khunja Singh amadi Mahairoi Singh da yanthoki thoram aduda DIG Madan Kumar na phongdokkibada campaign asi yumthong khudingda Independence Day ga mari lainana
Thetnaba pangthokpani amadi lakliba August ki tarik 16 dagi 15 fauba firal thetpinaba su apel tawrakli. Tha asigi tang 16 dagi 13 fauba pangthokadaba Har Ghar Tiranga gi mass campaign August 16 da Patriot Day amadi August 15 da India gi humfutara manga suba ningkha tambagi thoram pangthoknaba Jiribam dasu sem saba loishinkre Manipur Building and Others Construction Worker Welfare Board ki chairman K Sarat Kumar Thoram Singh Asigidama Jiribamda Tunkibaga Loinana retired Deputy Inspector of School Obrazamani Maitei Social Worker Jiribam T.H. Birachandrana Saruk Yaduna Miyamna Taramna Okre Tharanga Mari Lainana K. Sarat Kumana Haikibda Mahakna Handak Nauna Jiribam Miyam Amadi Manipur Miyam Gidamak Manipur Building and Other Construction Worker Welfare Board ki Chairman Oina Hablakpada Manipur ki Chief Minister N. Biren BJP Manipur Pradesh ki President A. Sardar Prime Minister Narendra Modi amadi atai party gi luchingba singbu thagat ki loinana pangthok kadawriba thoram singda miyamna su saruk yanaba phongdokki Atunga pun mereka lagi harus mencuba kata mungkin versi lagi kalau masih ada yang mensinjarga pun nama kamu ketingga lekai ketingga celaga lagi campaign nama kemudian beri tanggapan untuk belajar Har Ghar Tiranga Thoronga Mari Lainana Lamsang Praja Higher Secondary School dasu School asigi Oza Singh Amadi Mahiroi Singh na Lamsangi Mafam Singhi Machu Ahungi Firan Paiduna Kongchat Ama Chatkre School asigi Principal in Charge M. Devendra Singh na Hai Har Ghar Tiranga gi Thorom Prime Minister na Hek Lauthokiba Tha asigi Tang Anidagi Social Service Tauduna Haudoraki Ngarang Painting Competition Extempore Space Pangthokre Hayengsu August 16 na lakpada Athoba Singhi Numit School asida pangthokani amadi August 15 fauba School asida program asi leptana pangthokani haiki ngasi aikoina pangthok seriba thorumji har ghar tiranga haiba chindigi makhada bharat kunga suba adumba ning tambi celebration ga mari lena asi school gi ajasing satri singi apumba reliyama asi har ghar tiranga gi program si manung yawa onamani aikoi ngara sigi celebration sigi hoina hoina ji printing commission adu extempore space pangthok ra ngasina iran paidana satri singi ajasing onamuna asum bari li jina kun phana pangthokpa yamna ba konaraga latin Bishnupur District ki Ningthokong Higher Secondary School na Sinduna School Campus tagi Ningthokong Bajar Fauba Machu Ahum Firal Paiduna Mahiroi Singh na Kongchat amanga si chatkre Kendra Bidalaya Loktak nasu Laibak Asibu Mapangan kanba Laibag ama oinaba school gi mahiroi amadi Oza Singh na Har Ghar Tiranga gi saruk ama oina school campus tagi Nithangkong Kaithen Fauba project gate landuna Kongchat ama chatkre Har Ghar Tiranga gi campaign gi manung channa ngasi T.H. Mohendro BJP candidate Kundrapam Assembly constituency na Kendra asigi miyamda machu ahungi firan yanthokre Thoram asigi manung channa Faurabi khulgi oinasu firan khusin nakre Ajadika Amrit Mahasab ka mari lainana India sin batungna pangthokliba yumthong khudingda firan yungbagi thoram asida T.H. Mohendro na Kendra asigi yumthong khudingda firan yungbiyu haina apel tauki CPI na matam laiba kivikta decentralization of power gi matangda taksinduna lairibani panchayat natraga municipality amadi ADC asina lainga ki sakti sing khara paiduna khungang amasung manung hanjin balaiba
leiba mafam singi chaukat thorangi thabak taugadabani adubu ngasidi asigumba local self government sing asigi election da karaba mihut sing aduna miyamgi thadarakpa senfam sing haina thokpagi chatnabi oina chathaduna leire local self government sing asibu Panagadoriba department sing adushu corruption da lukhibana lairaba khudongthiba amadi suri nomliba miyamda lengaki thadarakpa senpham sing chada yankai fawa yauna phanghanba ngamdre maram aduna state lengakna karamba thaki panchayat municipality amadi ADC legadage haibadu khananaba CPI na all party gi mifam kaugadabani hairi nakal amaromda independence day ga mari leinana handak chahi gi oina union government na tricolor flag crore kaya thepagi pandam thamliba asida railway employee khuding dagi lupa kunthani pan masa masagi tolop tagi kaklaga firan laihanaba order ama tholak pasi chumdaba amani masimak supplier amagi sendong fangnabagi damak hotnariba oina chatharakliba asi karigi damaktano wholesaler amadagi leiba tarabadi lupa tara khaktang piba firan adu railway employee singda lupa kunthani panda karigi leihangadawribano firan asi india da sajaba phina tugadabani haina mirebaktagi pusalakpa phina turiba asi karigino haina CPI na thadorpa cherol amana hanglakli Ngasi apunba Sorokhaibam Sagai Trust na sinduna Sorokhaibam Sagai asigi class 10 amadi 12 ki exam da mari suba rank laurakhraba angang sing amadi handag Commonwealth Game ta wet lifting da silver medal laurakhraba sanaroi Sorokhaibam Bidarani bu taramna okpagi thoram ama press club ta pangthokre ngasigi thoram aduda lamsang assembly constituency gi MLA Sorokhaibam Rajen Trust asigi President Sorokhaibam Tomba, Retired IGP Sorokhaibam Manglemzao, Amadi IPS Sorokhaibam Gautam Su Sarugyaki, Thoram Aduda Class 10 Amadi 12 ki exam da Mari Super Rank Tarakhraba Sorokhaibam Sagagi Angang Singda, Mana Matum Yentoki Amadi, Sorokhaibam Bidarani Busu Achamba Kudol Piduna Puning Thogatuna Taramna Oki, Thoram Aduda Wangang Laduna, MLA Razena Haibada, Sagay gi maraktagi tongan ba national amadi international gi thakta sanaduna mingchat purakpa asi chauthok chaningai ni haina phongdoki Thawal District ke Wangjing da laiba the Institute of Rural Education IRE gi Department of Fine Arts na shinduna prize distribution cum arts exhibition gi thoram amang asi institution asigi complex da pangthokre thoram aduda thoram mapu oikiba IRE group of institution Wangjing gi principal Dr. Narembam Rajiv Kumarna masamakna yekchaba ngasigi athoiba mitung singi portrait sing khudol tambaga loinana haukiba July 13 da category anida pangthokiba painting competition loya lakpana mahaki warol piraduna phongdokibada fine arts tawriba singna ima leibak Manipur bu nusibagi wakhalonda khud thabinaba wafam phongdokpaga loinana ima leibak nusiba nationalism amadi patriot Tism gi wakhalon adu aikhoi khudimakta chendrabadi aikhoi gi ima leibak Manipur asi awangba thakta thangatpa yaroi haiba wafam sing phongdoki akhoi noi pofiri be ima se kanabu shakti ba kambu mane makhoi khufam de ima je paichal ne khaire thamin hujik sigi khufam da paichal lagale de be ima se leng mo thongam de legi bikni be ima se Sini kauri beri, imagi pari thoro, imagi imun thoro, imana nui kulam toil kauri, hos kauri beri. Taba hitra kamu na taba wani taba hitra kamu na di mayik sing na taba hitra. Masih, mapari mamu korang ngai ba, mama suhat pirebi, nawihat pirebi, kar pada warbi imadu na, mapari mamu sing kulam toil kauri, picture do. Fine item to Sara Tambadi Pitri with the Pony. Simda Pau gi maraktana atemba break ama longminasi
Pony TV-na makhal mathel-gi thoram-sing sandok-tuna miyam-gi seba tawjari. Masida hena mai paknabagidammak Pony TV-gi YouTube channel amadi Facebook page-ta like amadi subscribe tawbirau. Loina na MCTV-gi channel number 988 amadi ISCOM-gi channel number 142 da miyam na miteng tabiduna mapung faba channel ama ohenbiyu. Hena mai pakpa channel ama oinabagidammak Pony TV-gi contact number 9362511104 da contact tawbirau. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khauramna ngaijari. Break ki matungda taramna okchari makhataba pau pizari. State Salaga Kusam Naduna State Central Library Holda Pangthokpa Thoram Amada Fondo Kibani Thoram Aduda Art and Culture Gi Director L. Kishorchand State Central Library Gi Chief Librarian R.K. Urmira RIMS Ki Retired Librarian Dr. N. Jiridari Amadi Malagi President K. Chaubana Mayai Tangbal Lauduna Saruk Yaki Thoram Aduga Mari Lainana R.K. Urmilana Makhatara Duna High Library Asida Register Tauraba Larik Paba Lakpa Migi Masing Chaungarom Hena Laire Nungtigi Leptana Larik Paba Miyoi Chani Rom Hena Lakli Hana Larik Paba Gi Matam Telamba Adusu Hojikti Ayupung Mapanga Minute Kuntra Dagi Nungdangi Pung Nipan Fauba Larik Pabagi Kudong Chaba Sing Laihale Maram Aduna Tavak Sing Asi Pangthoknaba Honabada Achoba Polum Ama Oihali Lanai Furikau Dagi Sel Putoktuna Awat Pa Staff Sing Haplaga Larik Paba Lakliba Miyoi Singda Awaba Mayok Nahandanaba Akanba Tabak Laukhatli Hainasu Mahakna Fongdoki Koina karamaina angang singda reading habit laihangedage haiba adagi societal development sida like pabasina kari kanaba phangakpa haiba sigi maram sida resource person kharana adagi library act develop tawgi matangda asingumba mayam adagi kogi public library sa si 21st century gi matangda develop tawraiba societal development gi matang sida khana nainaba akogi resource person marina koi ngasi gi function sida wa ngangbiri library gi field sida leijarubna maram moiduna aina library Purgi society sida sukimatik development puraghaningi development tawningi koigi Manipur State Central Library se Manipur gi oina amatangai raba library ni adubu akoina hojik lairiba stage asidi sukimatik niamna laigre manual bhawba akoi yam phajana fulfill tawbangamdri hojik IT gi juga sida information technology sukam wanga matam sida automation tawdana library digitization tawdana koi sukimatik tawragadaba matam sida akoi mi wat pana maram oidana akoi mi yam wale staff se 28-30 laigedabani adubu hojji akoi mi laitabana maram oiduna angang nipan mapan akoi engage tawraga akoi train hand kangbu engage tawraga State Central Library se khara develop tawna bai damakta ina amkanna hojji khona jari All Manipur United Club Organization Amuko gi meeting makada Thangmaiban United Club Organization takna sinduna Thamaiban Cherau Singda laiba Athoba Singgi Khubamda Laishu Katuna Athoba Sing Buning Singba Amadi Ikai Khumnaba Utpagi Thoram Ama Pangthokani Pangthokadauriba Thoram Asiga Mari Lainana Tak Amadi Amuko gi Thomis Sing na ngasi ayuki pung 8 taba matamdagi hauduna Kuvam asigi akoiba sing sit sengduna luna nana thamkre hayeng August ki tang 12 ayuki pung 8 taba matamdagi hauduna athauba singi mafamda haikat ngakpigani laikat laihun tambagi thoram pangthokani maram aduna thoidokna lamdam asigi iraicha khwai punamakna thoram asibu mapung fahan binaba amuko amadi takki maikaidagi hairakli 13 August Athoba Singgi Ningsing Numit Thoram Asi Bishnupur District ki oina Ningthaukhong dagi Nungthil Pung Ama Taba Matamdagi Pangthokpa Haugani Kakching Thaubal Amadi Imphal East ki mafam Sing dasu Thoram Asi mapung phana pangthokani hairi In kumza lising amaga chanipan marifu taramathoi gi Mars ki tang kunthamathoi dagi April gi tang kuntaret fawba Manipur gi Yuvraj
Tikendrajit amadi Thangal General anigi lamjing makada maithiragani khangna sokna kibalan aduda thawaina pontha pikraba athoba singi Mathauna amadi ima leibaki damak kathokiba ngasi fauba Manipurgi miyamna kauba leite amadi British ki mayokta lan Temsin bagi aranba wayenda ing sok lishing amaga chanipan marifu tara mathogi August tara humdoida Yuvras Tikendrajit amadi Thangal General bu miyam mamangda fasi tauduna hakiba adu makhoigi mathauna waringjen bu miyamda nahauna na ningsinghali asigumba thodok asi I maselgi marakta nungsinadaba helakpadagi tholakpani haina CPI Manipur State Council na Lawi loinana athoba anigi ningsing numit na lakpada aikhoi masel gi marakta mot khena basing thadoktuna iramdam asida singnarakpa sing amadi apunbagi saktam ngakpada khongpham chetna thengnaminna ba achetpa warep lauminasi haina Communist Party na thadorpa cherol amana palli Jiribam District ki Bora Bekra Subdivision da Laiba Bora Bekra Higher Secondary School ki Principal G. Manglem Sharma Graduate Teacher Ajoy Bose Amadi Suvana Chaudhary gi Kaina Thoram Ama School Asigi Teaching Non-Teaching Staff Amadi Mahairis Singh na Sinduna Pangthokre Thabaktagi Potharaba Principal G. Manglem Sharma na haikibada Mahakna School Asida Hek Posting Taduna Lairakpa Asida Atopa Mafamni Haina Mahakna Kaidongnungda Khankide Mahak Masamaki Lekai Amagumna Lairiba Miyamga Punna Thabak Tauduna Ngasi Fauba Laki Haina Fongdoki Meghalaya BJP ki Vice President Bernard Marang numit tarukni police custody da remand lauthakre haukiba July 19 da Tura manakta leiba mahaki farm house tagi khusu khulai phakibaga mari lainana Chief Judicial Magistrate West Garo Hill na remand adu pikibani BJP party Chandringaida Mahag Lona Tinkraba Lalhaulup Amagi Chairman Oirami Aduga Mahaki Mathakta Criminal Case Kun Manga Hena Lairiba Misak Amani Tripura Government na Patanjali Food Limited ka National Mission on Edible Oil gi Makada Thau Sungnaba Pambi Thanabagi Memorandum of Understanding ama khudye pinakre Project asi Tripura gi Khowai West Tripura Sepa Hijala Gomati Amadi South Tripura District Singda Paikhat Kadabani Patanjali na Thau Sungnabagi Factory Su Tripura da Linkhat Kadauri Bihar dagi lakpa Simi ama Jammu and Kashmir gi Bandipur da Nomaina Kaptuna Halamle Thaudok adu ngarang ahing nonggaida Thokibani Bihar gi Mandepura dagi lakpa Mohammad Amres Kauba Sinmi adu Nongmai Hek Kaplambaga manak nakpa hospital amada pukhatki adubu asok paduna maram oiraga laikat na bangamdana laikidabani Union Health Ministry gi data gi matung inna India da haukiba pung kunmari asida nauna COVID-19 positive oiba miyoi lising tara taruk supna chawngaga humfuma thoi thengnakhre amadi miyoi nimfuma panna laikidre masiga tharaga hozik fawbada laichet asina maram oiraga laikidaba migi masing punna lakmanga lising kun taruk supna chamapan ga kunipan oikibaga loinana hozik India da COVID na naduna laiba miyoi masingna Lag ama listing kunhumdoi shupna chawaga kuntramanga oiri positivity rate na chada sino dasmik ahum ama oiki amasung phagatpagi changsada marifutara nipan dasmik manga oiduna punna miyoi crore mari listing kuntramanga supna humfutara humdoi ngakpigani crore ama ngakpigani crore mari listing crore mari la kuntramanga listing humfutara humdoi supna Marifutara Mari Fagattre Loshilakpada Maru Oba Pau Amuhana Pizari Chief Minister na lamthaduna harga tiranga gi sarup ama oina Manipur Mega Marathon pangthokre
Athobasingna thawaina ponthapi duna thambiramba ningtamba aikoi punna ngakminasi haina CLP leader Okram Ibobina phongdokre. Kakching Police Commando Team na miyoi mariga konana masing yamlaba WY tablet fagat pangamkre. Haukiba pungkun marida nauna COVID-19 positive oiba miyoi lising tarataru chawaga pumfuma toy thengna kre miyoi ningfuma pandan laikidre. Matang sida numidang wairanggi poni TV Manipuri Paulo Shinjari meeting tabiri bapunawan po amuhan na kurumjari.